पाउजेदी युम्फम इब मरुइब पाउ खराब दे तौजरी मोरे लंबी द म्यांमार दगी पोट पुदुना लाप गाड़ी सिंग टेंगनोपल अमदे कोंदोंग लैरिंबी मपादा थिंजिनदुना थमख्रे COVID-19 लाइचना मरम ओइदुना इंडो म्यांमार बॉर्डर थिंजिनदुना लैरिंगै जेरक असिदा म्यांमार ना साबा पोलम किया मणिपुर द लेपतना पुथोरकलिबा असि करम मफमदगी कनाना मतौ करमना पुथोरकलिबनो आइबदु थिदोकनबगी दमक्ता ngasiदगी औना म्यांमार गी पोचै पुदुना इम्फाल थोरकप गाड़ी सिंग थिंजिनबगी थबक चथाग्रे ngasi ayu anganbadagi auna Myanmar na saba pochai kya puduna more dagi Imphal thorok gari sing more kontong lairimbi maya da Leiriba police check post da thingba Houre masida natna ngasi ayu anganbad kontong lairimbi police check post lanthokduna Imphal tamna thorok pochai puba gari kaya amasu Tengnopol police station gi mamang da thingduna thamkhre kari gi damak ta Myanmar dagi pochai puthorok gari sing athingba thamlibano aibagi matang da pausi asina phangba paugi matung innadi Indo Myanmar border sil tawsinduna leiringai moregat Myanmar ga lonaba gate number 1 amadi 2 thingchinduna leibana Myanmar dagi poche amata moreda puthorpa yabagi lambi leite aduba ngasi numit 10 rongi mamangdagi auna nongmagi manungda gari chama dagi chama yankhai phawba Myanmar dagi poche haplaga Myanmar gi poche haplaga Imphal da thorokliba asi karamba Indo Myanmar border gi mafam singdagi puthoroklibano aiba thikatpagi thabak hauzik Tengnopal district police na Houre aire Bawasina makhatari badi Indo Myanmar border thinglengai cherakasida border paring de leiba Howland Phai amade Gowajang ariba mafam sing asida Myanmar dagi pochai sing puthorok phamge achauba mafam ama oire hariba mafam ani asidagi Myanmar gi pochai sing adu puthoraklaga Imphal tamna thorakpani aina su khangba ngamle aire makhatana Tengnopal police ki kangbuna Indo Myanmar border paring da ain gi wangwada pochai puthok pasin tawba mafam sing thidopagi thabak chathaduna border sel tawringai matamda ain gi wangmada pochai amata puthoktan bagi thabak chap chan laukalagani aina su bakhatare amoromda handak Indo Myanmar border da Assam Rifles na WY tablet camera phagat khiba leire maduna Indo Myanmar border paring da Myanmar dagi drug puthok pasin tawbagi lambi thidokna bagi thabak su chatharagani aire Sairkasida Myanmar da su COVID-19 na positive oiba migi masing hengalapodagi Indo Myanmar border sil tawbagi khongjang Myanmar sarkar na anadagi hena kankhatre aire Atop pau amadana COVID water leiriba anaba khara da Yerum apumba amadi leikhom taiba champut pijabagi benadre Yerems gi COVID water leiduna ana laying chathriba positive oiriba miosing gi chana thaknaba potlam supply tawriba gangbuna Yerum apumba amadi leikhom taiba mairel champut pijabadagi benadre Hiramasiga mari leinana Yerems gi COVID unit 1 gi mari soba pathol gi bed number 21 da laying dunat leiriba sahi kuntra mangarum surabanupa asina pausi asida telephone gi Kuthang da ningam dana pangtorakpagi matung innade mahak COVID-19 positive oibadagi September 16 tagi Yerems gi COVID unit 1 da laying duna leirake ngarang phabuda numit kunni sure COVID water laying duna leiriba mioi singda sana thaknaba supply toriba kangbuna section da badagi mairil champutta leikhom taiba pirake masida natana ayukta breakfast oina yerum ama slide bread ani piki madudasu yerum apumba kya pirakba yauki asumna COVID na nabada laying duna leiriba mioi singbo antana khanbagi mawngda tha khandaba asa athak sing pi basi pende aike magna hai numit kunni rom ana laying chatharakpa asida doctor amatana masa paiduna kari nungai tabal lai aiba angki hangbide nongmagi oina suprizin vitamin amade lemsi amamum ayuk amasung numidang da pijabana tana laying bagi thabak amata chang chathabide mahak masamak tongan ba anaba kharasu lai adubo atai layong sing adu yang binaba aibada tabide aire Mahakna khwaidagi pentana phangdorkibadi ayuk amasung numidangi asa athak loba chatpada asa athak supply toriba miosing aduna makoibo sahasanda laubagum phajadaba wahi wata kaya sijindai maduna mi amada utpham thokpa ikai khumnaba adu mapung phana udhaninge loinana bari leinaba authority ne yengsinbiu aike mahakna phangdorkibada COVID-19 na positive oibadagi analaying chathariba miosing ge marakta wakhal tadaba kaya ama yawe makoina saba thakpat loibagi arem akhaksing adu dustbin da mafam chana thadabagi mahuta COVID ward ki floor da langthoktuna thamba kaya yawe masina hospital modhan ba amadi lainatina chalanabagi maram oigani maduna makhatana asigumba lebak macha tadaba thong asi tawbinana basu apel tawkhe Kolkata Manipur Bhavan da governor da Tonggadaba Gari Kadaida Chtkhrabano aiba Khngdre Kolkata Manipur Bhavan da Manipur ge governor lakpa matam da tongnabagi damakta akhanana thamba Gari haujik mafung Kadaida leiribano aiba khangba ngamdre aire Bausi asina phangba paugi matung indadi Manipur gi governor na tongnaba thamliba Gari asi Honda City IBTEC angopa masune registration number na WB06F7173 ne Gari asi hauki September 13 tagi Bhavan ge garage tagi Thoudok badagi haujik mafung Kadaida leibano haiba khangba ngamdre
Gari puthokibagi mayek sengba video footage Bhavan da paliba CCTV camera dagisu mayek sengna khangba ngamgani aire. Pawasina ai karigumba governor na tongnarbagi damakta thamliba gari asi yadabadagi semba tarabasu mangjongna Manipur Sarkar ki General Administrative Department GAD dagi gari semnabagi ayaba haibase sengsana chingba lauraga sembagi thabak chathagadabane. Bhavan asigi authority na gari asi semlibra natragana Kadaida leiri haibado khanganpham thoge loinana gari semnabagi ayaba GA Department dagi laukribra haibado sumayek sengna khanganpham thoge aire. Pawasina ai governor na tongna bagi damakta akhanana thamliba gari asi accident na singba thoktuna amati pamdaba Thoudok kya da chenarak patarabade Manipur Sarkar gi oina Yamna ming chathiningai oigane aire. Nagalambarom da COVID care center da Leikhidrabigi salu setri gi mesike maram sarkar na miyam khangna sengdoktrabadi Asiba Hakchang Louroi Pratap Thangmaiban Maislam lekai da leiba Manipur gi maming leiraba film actor RK Somarendo Allies KAIKU gi imunga ngasi dagi sahi kya gi mamang dagi imung ama oina pokminnaba mase magna nungsi chanana leirakhibi salu setri sahi yankhayumdoi Thmlmbi Nupi asi COVID-19 na positive oire haiduna Singmairong da leiriba triple IT gi COVID care center da thamjinkhibadagi Leikhidrabigi Magna Leikhidrabigi asi doctor na ningthina layingbidabadagi Leikhidrabigi Magna Leikhidrabigi maram mayek singna Manipur Sarkar ki maikaidagi Manipur miyam da khangandaba tarabadi Asiba Hakchang Louroi makhata ba akan bukhong sangsangsin gani aina Thmlmbi United Club ki President Pratap Thmlmbi phongdokhre ngasi Thmlmbi Maisnam lekai da pangthokba pawgi mifam amada Pratap Thmlmbi phongdokhibade salu setri aribin Nepali nupi asi sahi kyagi mamangdagi sangnaraba film actor RK KAIKU ki mayumda imung manung koina nungsi janana laiminarakhe maki mapuroiba Leikhidrabigi masanupi ani nupa ama leihore Leikhidrabigi salu setri asi hogiba October tang 12 da puk lengba thinba tawrokpadagi lamphel da leiba RIMS hospital da pukhatke Maduda COVID-19 test tawbada positive oire aike makhatana layingbagi thabak chathabibagi mahutta nubidang adumaktada Mangkhre Pukri ki triple IT da leiriba COVID care center da thamjinke Pratap na makhata khibadi puk thinbal lengbagi damakta hospital da pukhatkiba nupi ado COVID-19 positive oire hairaga makhatana layingbidabadagi October 13 gi ahingda Leikhidrabane maduna mahaki misi asi yamna pende laikai gi maira pai bising amati Thmlmbi United Club na singba na asuki matik pende doctor amati nursing leiriba asi Mioi bagi punsi kanadabagi damaktani adubo Mioi bagi punsi bu karisu mamal leitabagom ningthina layingbidabadagi mahaki punsi luhengiba asi aduki matik thamoi soge magna sikibagi maram asi Manipur miyam khangna sarkar na singdokpidrabadi Asiba Hakchang Louroi makhataba akan bakhongjang sangchengani aike Pamising unaba atu da Leikhidrabigi salu setri gi masanupi anisu saruk yakhe masanupi alna thamoi sokna kapna phongdokibade mahaki mama Leikhidrabigi asi hospital ki authority da matam chana ana laying gi thabak tawbidabadagi Leikhidrabane apopa mapasu Leikhidrabigi mamasu amuk sigrabani na leuriba masil manaw gi damakta kanasu leitre mama bu ningthi nungaina laying bidabadagi Leikhidrabigi asi yamna pende mama na Leikhidrabigi maram asi Manipur Sarkar na mayek sengna thidokpiraga Manipur miyam da khanganbio madu natrabadi mama gi Asiba Hakchang Louroi Manipur miyam amadi lebak miyam na sangthilakba khongjang singda asoba thodang logani aike BJP gi Mirep ta Landrarakpadagi Asok-apan Nangle November 3 ta Assembly Constituency banga da bangthokadoriba jeraki mikal asiga mari leinana Singhat Kendra da BJP gi Mirep oina chongthorkliba GS haupuna ngarak vote khomba chatpada sakhangdaba Mioi kharana edek torokpadagi mahake worker mari chokle gari kharaso akai atoi thokle aire Pawasina ai ngarang nubidang pung 3 makai rom taba matamda GS haupuna mahake worker kya galloina Singhat Kendra gi manung chanba bihang village da vote khomluraga halakpagi lambida Lunumon village jorpa matamda sakhangdaba Mioi singna nung thajilaktuna amadi utup patup paiduna landarakhe Maduda candidate oiriba GS haupukui worker mari Asok-apan nangbada natana gari kharaso akai atoi thokle haire nongga bari lina tongan pa Thoudok da Andhra Pradesh ta tara Telangana da tara ganipan sire haukiban nobit homni rom nong leptana chubadagi Andhra Pradesh amadi Telangana da Mioi lising kaya awaba mayuknaduna community hall amadi relief camp singda sangjabam logduna laikhre Andhra Pradesh da khunggang chong draga mathoirom isingna question duna awaba mayuknare haujik phawda lising amaga satre dipubanga haujik phawda lising amaga satre nipumathoirom isingna question duna laikhre nong kanna chubadagi mari leinaba Thoudok singda Mioi tara sire aina agency gi pauna haire Telangana da su akan benong na maram oiduna Mioi lising nipunga mari rom awaba mayuknare haujik phawda nong ga mari leinaba Thoudok singda Mioi tara ga nipan sire aina agency gi pauna haire
Haukiba numit humni rom nong leptana chubadagi mioi taraga nipan sikibaga loinana kaya amada thiba khangdre aire ngarang khakta da mioi taruk sikibag loinana sikiba masing taraga nipan sokibani aire Orisia da sumayai oirap na akan banong chubadagi akan banong gal loinana nong sichit pa amade akhak araw kuna maram oiduna state adugi konong Bhubaneswar da chawna awapa mayuk nare aire Maharashtra gi Thane amadi Mumbai da sunong na chawna awapa mayuk na baga loinana konkanda red alert lauthokre aire oirikliba phibam asiga mari leinana Telangana ge chief minister na state adugi high official singa loinana revenue pangthokre amarom da kendra gi home minister Amit Shah na ising ijauna awaba nanglaba mioi sing da piba yaba mateng pigani aikhre yamna tangna thokpa Ngakpa Thoudok amada toilet ta so Lonsillaga Chahi ama Thmlmbi Nupi rescue tokre Maunaha ama mahaki mapuroi bana toilet manungda thamlaga mapanda waiku so lolaga sahi ama hena Thmlmbi ama jom sakhaisa numita kanba ngamkhre khoirang khoisau ba pokpa pau asi Haryana gi Raipur khunggangi jom amada thokibani aina women protection and child marriage prohibition officer Rajni Gupta na mahaki team ga loinana maunaha adu rescue to bangam khibagi paudam dagi khangnarakpane Rani Gupta na ai mahakna chapa pau asi phangbadagi mauna adu rescue tawbane nupi adu numit kyani chada thaktabana masa sondare haina Rajni Gupta na ai mahak wakhal laina nare mahak ningthi na iruja thokpire police da complaint file tawkhre police na hauna bi matung ina thabak lakholaklagani haina mahakna ai victim asigi mapuroi bedi nupi asi wakhal choire ai mahak po mapanda phamnaba haibada mahak phamu yade doctor da puduna yangalle adubo phibam phaglaktre aire Aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yang video punamak pothaga jari loinana channel asina domda kanarabadi subscribe like and share to wakau bigano punamak po amaga hanna thaga jari